Khutlai Paiba Narco terrorist Singbu Yokhattuna ADUMAK THAMLABADI MEEYAMGI ACHOUBA EHOU SOIDANA LAKKANI HAINA COCOMI gi Convenor Yk.Dhiren na Phongdorakli Paumi singa unaba amada mahakna makatana haikibada lamdam asida ing tapa hanjilakna ba hotnaringai cherakta Khutlai Paiba kuki narco terrorist singna tawning ba tawduna leibada laingakna yengduna leisinli kuki narco terrorist singi tamthiba thawong singbu laksinna ba hotnabagi mahutta wahi amatta laingaki maikai degi phongdoktana tumina leisinba si laibak thibani haina su mahakna makatana phongdoki maning tamna chalhal lakanda ning tamna makoina tawning momongda misha miyam sing sida aki akhang pon ba misha miyam sing hadan ba kumba puna maksing ngasi lenga kama India gi lenga kama lei haibagi ekoi wahan thok le ratraba phiwa momokta ngasi manipur da lai aramudul COCOMI maike de ki thamjaning gi wafam di kai no har kanda sigumba chin kuki narco terrorist sing sina chathar gi ba adugulaba tamthiraba mihak mipun sing asi lakshin bagi mohta hen na makoibu yokhatpa manba mongda adugulaba makoina tawning ba adugulaba indigenous people sing mitei miyam sing da haning ba matam da halan ba adugulaba tawning ba makoina miyam sing asibu nampu da namjin ba adugulaba akitu jungo pohon matam da India lengak na ngasi pawba karigumba mata lakshin da ba karigumba ma hokto da ba bese masi sigumba kanglup singa sibu yokhla kanda ikoi mission miyam singa si mitei musung indigenous people singa se muthan na India ge sowa lalonga do masi sudum jathaduna lei masi kudakta leptuna okoi singa si lakshin ge da bani ha se ikoi COCOMI ge makai de ki samjage ramaduna hai ribo manipur gi situation na sida India gi lanmi lising humpu hena aikoi mafam sida mission miyam magi adumlaba citizen sing magi people sing ase masibu ngang na bagi namakta tharaga su singda leiriba adumlaba lamhen tuenba narco terrorist sing adudi ngasi karisu nga lakshindana ekoi mission miyam sing asibu ngapui sem buimorta ekoi thadu kanda maning tamna to holibu pibam sing ase sum makha satraga leibai base masi yamna ekoi miyam maikai de strongest time da masi yaning da ba adu ni da government ki policy se yaning de masi enough is enough aibuduni manam di karino har kanda manam masi ne koi ne miyam da thamning ni wa pam di karino har kanda misham miyam ngak pu ngamroi da ba oiragadi lakli ba India gi security forces sing se paramilitary forces se makoi hanbigro India manipur de ki hanbigro makoi sing ase adum laba lamhen tuen ba tin kuki narco terror sing ase masibu thengnabagi responsibility se ekoi mission miyam sing sina ko indigenous people sina lojrake matu lojja bogolena na ekoi koi shanti leiba tangdu lei tawo phibo momkanda makoi amu hangeju hanbiro aibo wapam si ai COCOMI ge makai de thamjage anubuduna sigumba thawduk sing asi makha tana hol laktana bona bada leminari ba kanglu purup singna ikoi wikup naum singna asigumla mehen tu hen ba adulba Khutlai Paiba singa sidegi ikoi section mina ba changi aiba wapam se aina an COCOMI ge maike degi sumba wapam kharaji thamjari aiba ina osigi lekhidaba sida ikoi ge maike degi nungai taba imung nungge awabdu su daru gyajari duga sigumba pibam ba se lamen tu hen ba sing sida tolu ko ma se ikoi yam strongest time de koi condemn to hum to e have open je thamjari